अहानबदा मरुब पाव कुकी टेररिस्ट सिंगी थवोंग सिंगबो मणिपुर की मफम खुदिंगमक्ता यानिंगदब फोंदोक्तुना मिसिंग यामलब मियाम सिंग थोलक्तुना ह्यूमन चेन सेमदुना यानिंगदब उतख्रे ngasi ayuk Bisnupur district ki Moirang police station na konba trong laubida kuki militant singna bom kapsilakre haire amade Imphal East District Police amade 5/9 Regiment Gurkha Regiment Laikhong na yamlaba khulai kya fagat pangamkhre Kurumjare Mami TV na sandok chaba Manipuri pau minyeng tabiri basingbo PINKU na taram na okjare pau sandok na pizare Kuki terrorist singna drone sizinaduna mihat mipun satharak liba asida state laingak amadi India laingak na tumin na laithok liba asibu Manipur gi mafam khudingmakta yamlaba miyam sing tholaktuna human chain semduna yaningdaba utkre ningsing bayai kokomina ayuk pung 13 dagi numit yung bapung 12 fauba Manipur की मियाम न लंबी लमजाउदा थोकपिदुना ह्यूमन चेन सेमलगा खोलाउ क्या लौमिनसी लोइनाना हाइरिबा खोंजंग असिदा मणिपुरदा लैरिबा स्कूल कॉलेज महैरोय सिंह मणिपुर की लैंगा की लोइसंग सिंगदा थबक तौरिबा कर्मचारी सिंह पुमनमगनसु सरुक यामिनसी हाइकिबक लैख्रबनी ngasi ayuk Bisnupur district Moirang police station na konba trong laubida kuki militant singna bom kapsilakre haire police tagi fangba paugi matung inna ngasi ayuk anganba pung 3 minute kun taba adwaida trong laubi makha laikai da leiba kaisam loken kauba mioi amagi inkolda bom adu thadarakibani haire bom adu nongchup thangba thangjing sing lomdagi kablakpani haire bom aduna toilet ama amang ata thohonki amade kha nongpok thangba sarukta leiba radha mandap amasu amang ata khara thoki haire pau asina hai thodok aduda haujingmaki oina misimina asok apangi paudi leitri haire Imphal East District Police amade 5/9 GR Laikhongna Thawbal Dam PS ki manung chana leiba Bongbal Kholen amadi mafam adugi akoibada thiba humagi thabak sathabada yamlaba khulai kya fagat pangamkhre haire fagatlaba khulai sing adudi 60 mm heavy caliber launcher ama magazine yauba .177 rifle registration number U027180 ama 12 bore double barrel rifle registration number 3321 by 6 ama pampi 9mm pistol registration number E4735 ama magazine yauba .32 pistol registration number 78L7828 ama arming rings 4 galoinana ICE-36 hand grenade ama anti-riot gun stun grenade ama live pumpy mortar shell ama live 60mm mortar shell ama ignitor set detonator mari kapayariba 5.56 mm IN insas maru taragamapan kapayariba 7.62 mm AK-47 maru kungamari kapayariba 9 mm gi maru ani kapayariba .32 gi maru ama kapayariba .177 bore gi maru ama 12 bore cartridge mari amadi 7.62 mm explosive cartridge 52 ni haire Arambai Tengol Unit 2 na mayai kaba nisagi mayokta sangsilakpa khongjanggi saruk ama oina Unit Commander Salai Pathau na luchingba team amana yari pokba mo laikai maira paibi ima ibel singa loinana
हौखिबा सेप्टेम्बर की तांग मरी की नुमिदांगदा यूनिट 2 नकोनबा जगह ड्राइव चथबदा मार्केट लुपा लाख मरी रोंगी ममल ओइगदबा WY टेबलेट अमदी हेरोइन नंबर 4 फागतपा ngamkhre फागलबा पोलमसिंग अदु मियाम मांगदा पुथोक्तुना मांहनख्रे चथखिबा ड्राइव अदुदा मतेंग पांगबिखिबा पुमनमकु अरामबाई तेंगोल यूनिट 2 की माइकैदगी थागतपा फोंदोरकली लोइनना मतुंग तारकपदसु क्लब अमदी मायापाइबी इमा इबेलसिंगना खुसमनरगा मयाई काबा निसा मरु फंगना मुथत्रि फावबा लेप्पा लैतना होनाखिगनी हाइरि गवर्नमेंट तिलहौ सब्सिडी प्राइस ता फंगहन्नबा हौख्रे नुंगतीगी मियामना चानरिबा तिलहौ ममल हेंगलकपा मायोकनाबदा सरकारना सेप्टेम्बर की तांग अमदगी दिल्ली NRC अमदी मुंबईदा तिलहौ सब्सिडाइज रेट ता फंगहनबा हौख्रे पाउगी सोर्स अमना हाइरिबा इनिशिएटिव असि नेशनल कोऑपरेटिव कंज्यूमर्स फेडरेशन ऑफ इंडिया NCCF अमसुंग द नेशनल एग्रीकल्चरल कोऑपरेटिव मार्केटिंग फेडरेशन ऑफ इंडिया NAFFD की मोबाइल वैन अमदी स्टोरसिंग द तिलहौ किलो अमदा लुपा 35 दा लैबा फंगहले इनिशिएटिव असिगी अनिसुबा फेस्ता सरकारना कोलकाता गुवाहाटी हैदराबाद चेन्नई बेंगलुरु अहमदाबाद अमदी रायपुर यावहनबगी पांडम थमली लोइनना सेप्टेम्बर की अहुम सुबा चयोलदगी इंडिया की मफम अयाम्बदा इनिशिएटिव असी यौहनबसु होनगनी हाइना जोशीना हाइख्रे पाउ सोर्सना मखा तारी तिलहौ ममल किलो अमबदा लुपा हुम्फु यौरखिबगी मरम एक्सपोर्ट तौखिबना ओइबा याय हाइना अखंग अहैसिंगना हाइरि निंगसिंगबा याय लोक सभादा पुखलखिबा वाहंग अमगी पाउखुमदा मिनिस्टर ऑफ स्टेट फॉर फूड एंड कंज्यूमर्स अफेयर्स BL बर्माना हाइख्रे चटलिबा फिस्कल ईयर इंग्लिशिंग कुन अनि कुनगा मरी कुन मंगागी जुलाई 13 फावबदा इंडियाना तिलहौ लुपा लाख अनिगा लिसिंग हुम्फुगी सेनफम एक्सपोर्ट तौख्रे अरामबाई तेंगोल यूनिट 12 ना अचत अवोक्सिंग स्टेक तौबदा ड्रग पुरंबा मियोय अमा फगतख्रे वार ऑन ड्रग्स की संगसिलकपा खोंजंगी सरुक अमा ओइना लुचिंग बोरेल कोरोंगानबा खुमंगी मिटिंग मखादा अकनबा पाव अमा फंगबदगी ngarang nungtil pung 3 lom tarakpa adwaida अरामबाई तेंगोल यूनिट 12 ना इंडो बर्मा सुगनु लंबिदा चथोक चसिन तौबा मियोय सिंग स्टेक तौबदा अल्ट्रो कार अमदा तोंगदुना लाकपा मियोय अमना सोप केस मंगादा ड्रग हापतुना पुरंबदगी फगतपा ngamle हाइरे अरामबाई तेंगोल यूनिट 12 ना फारबा मियोय अदु कारंग मनिंग लेकाइदगी मोहम्मद अलीमुद्दीन खुलाकपम अपोकपा मोहम्मद हलीम कवी हाइरे अरामबाई तेंगोल यूनिट 12 की कमांडर ना फोंदोरकपगी मतुंग इन्ना फारबा मियोय अदु वहंग पाहोंग चथबदा मियोय असिना ngaranga थारगा ड्रग असि पुबा 8 लाख सुबनी हाइबा खंगबा ngamki हाइरि यांगंग पोपी मना उयोग चिंगदा स्टेट फोर्स थमगनी हाइबा वाफम लेंगाकना थाजबा पीखरबा ngasi फावबदा थबक ओइना ओंथोक्तबा अमदी कुकी टेररिस्ट सिंगना बोंगी अटैक चथरकपा थवंगबो यानिंगदबा फोंदुक्तुना ngarang यांगंग पोपीदा मियामगी ओइबा मिफम अमा पांगथोकपगा लोइनाना ngarangdagi इम्फाल उखरुल लंबी थिंगबगी खोंजंग हौख्रे यांगंग पोपीगी अकोइबदा लैबा तोंगान तोंगान खुल मंगा यांगंग पोपी थमना पोपी साबुंगखोक सनासाबी अमदी शांति खोंगबाल हाइबा मफमसिंग असिदगी लाकपा मसिंग यामलबा नुपी नुपा कयाना यांगंग पोपी बाजारदा मियामगी ओइबा मिफम अमा पांगथोखी मिफम अदुदा मफम कयादा वाफम कयादा खनगदबगा लोइनाना उयोग चिंगदा स्टेट फोर्स थमगनी हाइना थाजबा पीखरगा थबकता ओंथोकलक्तबबु यानिंगदबा फोंदोकपगा लोइनाना हाइबा वाफम अदु थबकता ओंथोकलक्तबगी यानिंगदबा फोंदोक्तुना इम्फाल उखरुल लंबी थिंगबगी खोंजंग चंगसिनबा वारेप लौखी वारेप अदुगी मतुंग इन्ना मसिंग यामलबा नुपीसिंगना इम्फाल उखरुल लंबी थिंगबगी खोंजंग चंगसिनबा हौखी खोंजंग अदुगी मतांगदा एस मेमजा कौबी नुपी अमना फोंदोरखिबदा हौखिबा आगस्ट 8 यांगंग पोपी PS दा लमलाई SC की MLA यावना लमलाई केंद्र वॉलंटियर फोर्स अमदी मियामगा लोइनाना
punna phaminaduna hariba khul manga asida handaki lan asina yamna chauna sokpa khul sing oibana kuki sing na attack tarokpada ngakthoknaba uyok chingda state force thamnaba wafam sing yanaki wafam adugi matung ina mafam aduda state force thamgat lakadra haina khanduna laikibani adubu ngasi fawada karimata paikhalактaba thabak oina tawktaba lakhi mafam asigi praja singna BSF amadi jat regiment yauna Central Force sing amata mafam asida thambiraganu state force oina thambiyu changchinluba khongjang asi laingakna thamkiba thajaba adu thabakta ontoktriba fawa lambi thimbagi khongjang hangdokhiroi haina makhata na haiki mamangda sigi maningi singda state force matik chana thamani campaign force oin thamani gi thajabado agreement iraga pirame kholame haire akhoi athuba matamda magi streamit di pakwa chawba area sida sangba si aduga area sigi konbana si yum sida sanggadabane si adugumbagi saba khotpa adugumbai matam kitang changi kholi na akhoi je mamangda subal ke arak tawgre thajabado adumaina pirame ngasi bhokta chupchak ta laibiri akhoi huji kari tawgadabano haibasu khangde National Highway and Infrastructure Development Corporation NSIDCL na National Highway 202 Imphal Ukhruul Lambi Road ke hauzik semliba lambi asi mathang chahi ke May fawagi manungda loisinaba tangkhul nagalong na NSIDCL gi official singda akanba wafan thamkhre loinana NSIDCL gi maikaidagi su hariba matam asi fawagi manungda angamba thakta loisinaba hotnagani haibagi thajaba pikre ngarang TNL ADC Ukhruul NSIDCL amadi TNL gi luchingbo kaya na Imphal Ukhruul lambi gi yangang pukpidagi hauraga hauzik lambi semliba asigi phibam sing hakthengna jengchinke khongjat aduda TNL gi President Sort Basum ADC Ukhruul Maharai amadi NSIDCL gi General Manager PMU Ajay Kumar Rajat Susaruk yake lambi gi fibam yengsinba matung Wunghung Village Authority Office ta mifam amasu pangthoktuna lambi asigi semba loisinbagi matangda wari sanaki ADC Ukhruul amadi NSIDCL gi General Manager yauna mafam aduda pangthokpa paugi mifam amada tangkhul nagalong TNL gi President Swat Barsumna haikibada National Highway 202 Imphal Ukhruul lambi semgi thabak hauzik chathariba asi hariba lambi asi losinbagi thamkiba pandamgi manungda losinba ngamdana laibagi lambi asida chasok chachin tawbada khudong chadaba kaya mayoknari madam aduna NSIDCL na hariba matam asi fawbagi manungda losinaba hotnabiyu haiba wafam thamke lambi asigi oina lairiba NSIDCL gi General Manager PMW Ajay Kumar Rajat na hariba lambi asi Englishing ani kundagi NSIDCL na sembagi thabak horakibani adubu thabak asi thengthakibagi maram kayagi manungda COVID laikiba forest clearance red land requisition gi problem laiba hauzik sub mafam asida sayetnari mafam anida sayetnaba asida natana village headman anigi marakta boundary dispute ki sayetnabasu lairi adubu khudong chadaba kaya lairabasu hariba matam mathang sahi Englishing kunga mangagi Englishing ani kunga mangagi May fawbagi manungda wathoriba lambigi saruk sing semba loisinba ngamnanaba angamba thakta hotnagani hiram asigi matangda NSIDCL gi Director Technical laktuna Imphalda mafam amasu pangthokre piriba matam asigi manungda loisinna wafam su thamlakhiba laikre NSIDCL na Ukhruul District ki manungda tongan lambi sing sembagi thabak su paikhatli haiba wafam Fongdok pagaloinana piriba matam asigi manungda loisinna hotnagani haiba wafam thamki Unfortunately, after talking to them, we have been able to extract assurance that they would be able to complete the remaining part of the work in total by May 2025. So we are, telling them that they should adhere to the commitment that they have given. That beyond May, even if for any unforeseen reason that they have to take extra time, it will be just a month, which means they should complete by June 2025.
All right? We have ultimately got, but there was a substantial delay on the part of the forest clearance. And we have faced land acquisition also. Still, two places we are facing. They are asking, their demand is that you relocate my camp, whatever our camp is there. And we have taken up this matter with the Delhi since that is the security personal concern. So as a special case, we have demanded for approval. Our executing agency also not shown good progress. What he can deliver, that is we are accepting. And for that, whatever as per the agreement, whatever action is defined, we are time to time we are taking also. Manipur Police Control Room na thadorok pacherol amada Manipur ching amasung tamda makata na security forces na thiba humagi thabak sathakre haukiba pung kunmari asida National Highway 37 amadi National Highway 2 da lamdam sigi tangai fadana chana thangnaba amadi pochai pusilakpa mathang sitna gari chamag kuntra amadi chaniga tara mari yauraki hairi makata na pochai puba gari chathok chasin tawba yana na ba security forces na khudong thiningai oiba mafam singda ngak senbagi thabak paikhatkre Manipur ki ching amasung tamda punna checkpoint marfu taraga mapan hangdoktuna achat oksing sek tawada chingna ba miyo itsamaga taramanga fagatuna wahang pahong chathaki hairi Tongan bahiram singda mathau ningthina tawriba miyo singda paring naina pukning thogatpagi thoram ama Singda National amadi International Award pinanaba khalakpada Manipur dagi saknairaba saknairabi kaya maryum yaurokle haina Dalit Sahitya Academy Manipur gi Secretary BK Mangang na thadorok pacherol amada khanghalakle adungai loi thakraba athauba singi ningsing thoram tha asiki tara taruk tagi kungani thoi fawba Mount Manipur Plot Blair and Andaman Nicobar da pangthokadaba thoramda manalan thokani Tha asigi kuntra dasu Manipur Press Club lamyanba irabot kining sing thoram numit kamari lainana Laibak ningba saithaba saireng saidin nagani thoram asida class 11 dagi 12 fawgi mahiru singna saruk yaba yagani saruk yabini ba singna lakiba tang kun fawgi manungda Dalit Sahitya Academy Manipur gi mobile number 700578012 natraga 70052394117 natraga 7086721958 ta thajlakpa yagani numit asida aiba aibisingna sairing saidinabagi thoram su pangthokani thawai yawbiba singna saruk yabiba yagani haina cherol asina makha tarakli aroibada maroiba pau cookie terrorist Cookie terrorist singi thawung singbu Manipur gi mafam khuding makta yamlaba miyam sing tholaktuna human chain chandana yaningdaba utkre Ngasi ayuk Bisnupur district ki Morang police station na konba trong lawida cookie militant singna bomb kapsilakre haidi Amadi Impal East District Police amadi 5/9 GR laikong na yamlaba khulai kaya fagat pangamkre Haujiki oina Mami TV na sandok chaba Manipuri Paulo Sinjare makata ba paugi damak miyeng tadun laibiyo